CM Ngaknaba Lakpa SF Mayam Ubada Jiribamgi Miyam Ngaknakhre Jiribam District Hospital awat pagi awat pangakta ngairambada Chief Minister na nungaitaba phongkhre numit humnigi khongchatta Chief Minister Yumnam Khemsan ngasi numit yung badwaida Jiribam da thungkhre amasung district asigi tongan mafam kaya marumda chatuna Miyam gi awat apasing yengsinba hokre Chief Minister gi khongchat atu da mahak pungak senaba yamlaba security forcing lakpa ubada Jiribamgi Miyam Ngaknakhre Ayuki pung taret tabadagi BJP Manipur State Unit ki President A Sarda amasung MLA nipan ga loinana Imphal dagi Jiribam gi damak khongsan khe Chief Minister na Jiribam hek yawbaga ningsing khulda laiba district hospital gi phibam yangsan khe hospital adugi awat pa mayam adu urubada mahak yamna nungai khide Dr. Taraga mathoi laigadabada Dr. ahum khak lairamba staff singi quarter kunthra lairaga ama phawbu sizinaba yaramdaba nurse amasung atai medical staff mayam ama wat pagi mathakta super specialist Dr. ama phawba lairam khide mahakna mafam adu tilamba miyamda wangang laduna mahakna hai awat pagi awat pa ngakta ngairawani loinamak atenba matamgi manungda pangthok pa haibadudi khajiktang wana thokaneng adubu awat pa mayam asi chada yangkhai phawbadi athuba matamda mahakna loisingane Dr. Singi quarter numit mari mangani gi manungda semjinaba thabak hawangane transfer posting ki matangda palladuna mahakna hai Dr. ama transfer tawrubada khangna chanaba ma laklaga kakpiu haibadagi hekka khibagi thawung asi amuk tawdanaba policy ama semlagane policy asigi makhada Dr. Singbu rotation da tha manga taruk posting mafam amada lehenba amasung pressure amatada transfer kaktanaba thabak paikhat kani hai khe Alipur Village Chief Minister na Kanglup Khudingmaki IDP sing unaduna ingtapa phibam hanjilhanna bagi matangda wari sanakhe kumjali singani kulumdoida Kanglup ki rang thorakraba matungda paite thadau maitai amade mar phurup ki lusingba sing punna unaduna wari sanaba handaki asina ahanba oire haina CM na phongdokhe loinana numidang wairam gi matamda mahakna Jiribam da khundariba community khudingmaki lusingba sing unakhe IDP singasu unaduna wari sanakhe US ki jet ani Kapthakhre pilot ama Thiba Khangdri Black Hawk ani Thengainakhre US amadi Iran gi marakta soknariba lan khudong thiningai oiba thak yawna kangkhalakbaga loinana nongma khakta da America gi warplane ani Kapthakhre Iran gi ngamkhai lana paisilakpa F-15E strike Eagle Kapthakhre ba matungda plane adu da tongkhiba crew member ama rescue tawre atopa amadi Thiba khangdana hojik phawba leide atopa thogdok amadana Kuwait ki nongthakta USA tem Warthog ama kaikhre pilot adu di asoyangam yawdana parachute ki mateng na songthok hore Iran gi nongthakta kapthakiba F-15E gi crew member adu gi khongul liba sakhiba US ki Black Hawk helicopter ani tamna Iran gi missile kaya marum kapsilakhe adubu thoidongna amangata thokan bangam khide hawjik phawba thiba khangdana leidiba US ki fighter pilot adu fanaba Iranian Revolutionary Guard Corps na kha nongsup thangba Iran da thiba humba gi thabak sathare kanagumana US ki pilot adu farawadi matik saba reward pigani haina IRGC gi maikaidagi lauthokhe